Maitai amadi Kuki Dr. Sungna punna thabak tawminnaduna miyoi kiyagi punsi kanminnari hairi Kanglupki irangna soalaba Manipurda yengthinariba Maitai amadi Kuki Furupki Dr. Sungna punna thabak tawminnaduna miyoi kiyagi maman yamlaba punsi kannaba hotnari haina National Project amagi lusingba Bisoya loitongwamna fongdokre Aadhaar ki Chief Technology Officer oinamba Sirkan Nadhungmani na hudokhiba 10 bed ICU project asigi makhada Maitai amasung Kuki Furupki Dr. punna thabak tawminnari Kumja lising ani kunga humdogi me thadagi hongna Kanglup anigi marakta hana sunabagi thawdok thorakrabasu Furup anigi Dr. Singna miyoi kiyagi punsi kanbada apunba thawdang lawminari Hiram asigi matangda social media platform X da thagalakpa waron amada Bisoya loitongwamna haiki haukiba chahi ani hena Kanglup anigi marakta hana sunabagi thawdok thorakrabasu Imphal gi Jenims da leiriba maitagi specialist doctor amadi Churachandpur da leiba Kuki doctor amasung nursingna amatta oina khossan maduna Miyoi kayagi punsi kanduna lakhi tha taramathoi khakta ngairibi nupi macha ama sarai hobadagi Churachandpur hospital da pukhalakkhibagi matangda palladuna yengthinariba Kanglup anigi ICU special doctors ne khusumnarga angang adugi punsi kanba ngamkhibani haukiba chahi ani makhaironggi manungda Churachandpur hospital da aruba phibamda layengba lakhiba miyoi singamaga chamnga yangkhai gi punsi kanbadasu Kanglup ani makki doctor sungna punna thodang longminaki haibu afamsu mahakna fongdokhi Mahakna makhatana hai miyoi bagi punsi kandaba yade haiba professional ethics na mangda thamlaga yengthinariba Kanglup anigi Dr. Sungna punna thabak tawminnaduna lakhibani kumja lising ani kunga humdoigi me thada Kanglup ki irang thokhiba adugi mamangdadi Manipurda project asi khumang chapsinna paikhatpa ngamlami Kanglup ki irang na maram oiraga project asi khongjal khara taptharabasu miyoi kiyagi punsi kannana hotnabada maru oiba thawdang lawduna laklei Bunna laiminaba yadrabasu Kanglup anigi Dr. Singna technology gi mateng lorga miyoi kiyagi punsi kanba ngamkhibani hairi Imphal city da gari khampam gi awaba lehandanaba thorang lokhatle hairi India da mechanized rotary parking system leiba Imphal na ani suba oiragani Nagamapal da hojik mechanized rotary parking system semgatliba maramna matam kharagi matungdadi Imphal da gari khampam gi khudong chadaba mayoknararoi haina Imphal Smart City Limited ki Chief Executive Officer T.S. Harikumar na fongdokre Pauche asiga akhanana unaba amada Harikumar haiki Imphal City gi mi khwaidagi chenba amasung gari khampham gi khudong chadaba khwaidagi chauna mayoknariba Nagamapal da miyamna hojik thengnariba awabase kohanabagi pandamda akhanaba thorang asi lokhalakpani Nagamapal chungkham leirakta sengpatliba rotary parking system asida chawrakna gari chamaga nifumari khamba changani lebak asigi oina asigumba makhalgi parking leiba Imphal na anisuba oiragani Ahanba oina indoor da mechanized rotary parking system ama mai pakna sengbattuna gari khampham gi matangda leiramba khudong chadaba sing kohanba ngamkhrabani loinana ima kaithel ahumgi makhada su gari chatruk ko humfu hena khamna mafam sengbatpa loisilakle nauna paikhatliba project asigi matangda mahakna makhatana hai akhanaba mafam amada gari masing yamna khamba yahannabagi pandamda rotary parking system sengbatpani masina gari khambada khudong chabaga loinana lambi chenbagi chang hanthalagani Nagamapal da sengbatliba rotary parking facility da 4-wheeler gari singi mechanized unit ahum amasung 2-wheeler gina unit ama yauri 4-wheeler gi unit amada punna car 13 khamba changani unit ahum punna car nithoi khamba yagani 2-wheeler gi oinadi unit amada gari humdraga nithoi khamba yagani masina maram oirga parking facility asida khamba yagadoribasi gari chamaga taraga marini operation amasung maintenance ki yaudana project asi paikhatpada punna lupa crore 3 lom changi maintenance yaurga punna crore 9 rom oigani haina mangna makhatana fongdokhi Bangladesh da Hindu hatpagi mayokta New Delhi da miyamna khongjang changchenkhre Bangladesh da mising yamjadaba Hindu singi mathakta ka henba thawang chatharakpaga loinana leibak adugi Maimen Singh district ta Dipu Chandra Das hathibagi achumba wayan phangalu haina tongan ba Hindu gi group singna New Delhi da leiba Bangladesh High Commission manakta khongjang changchenkhre Sairak sida mahiroi luchingba Sarip Osman Hadiga mari lainaba Inkilab Monchona leibak ki mafam sinba thungna akanba khongjang changchenduna haujik paliba Muhammad Yunus na luchingba laingak inthunaba thorang lakhatkani haina lakthokre Bangladesh ta oirekliba phim asigi matangda ngasi nungthin Biswa Hindu Parishad BISP amadi atai tongan ba Hindu organization singi miyoi kiana Dipu Chandra Das misigi matangda achumba wail phangalu amasung Bangladesh ta khundariba mising yamjadaba puruk singakpi senbigadabani haina kholaw kia laukhi